Allah ke thawzam de khoi Allah na yabi ba mi singdi sibi matang de pun khangmi na khrei ngasi di amka madgi on taina badaw be iman singdi sibu matam ki halat khangmi na rasi Allah taala na malikul maut hukum tawi challo ai ki dushman ki manak taw amasung maha ki thawai lawraku aina mangon da makhal mathel gi niyamat sing marang kai na pibani adubu mahang ai gi mayok da thabak tawba tokte ngasidi mahak dandi piragani malikul maut na akib saktam amad mahaki manak lagi mamit taragani thoi pali jahannam gi maina sab achau ba chaitup amau tingkhang pan bau sajai sing pai malikul maut na yorak pagau mai gi chaitup aduna phu ba horaki loina tingkhang sing aduna singli singnau sing the thum ne yaisali amasung amuk hanna satoki aduga atopa farista sing aduna su mai gi sajai sing aduna mamai amasung mathundau phu ba horaki maduda mi adu gyan manglaki makhong gi khongsa sing dagi thawai lo thok lagau khurai de thammi aduga hanna hanna furaki matungda thawai adu khuku de thammi mathang da pukta gi amok thabak ta thingduna thammi tanja sida farista sing na jahannam gi maitan sing adu khadang gi makha da thammi aduga malikul maut na hai helam thawai thoglago jahannam gi maikhu amasung asaubi sing gi maikai da thawai na hakchang gi kainer ba matung da mahang na hakchang da onsin duna hai Allah taala na nahak ko phattaba fal pirasanu nang na ibo Allah na yadaba thabak sing da mangjin thalami aduga Allah na paamba thabak sing dagi mai lei thok halami hojikti nahak su barbat tare aduga aibu su barbat tahalle wafam asimak hakchang na su thawai da hai mahang na guna tawkhiba mafam sing aduna su mahaku sap tawi saitan gi khongoi sing na thuna yang na chalaga makhoi gi sardar da pau pi madudi ai khoi na kanna hotnabadagi mi ama dozakh yohan khai mahak dafan tawruba matung dau kabar na chapsin ba maramdagi mahaki humdang saru sing adu karal taragani amubalin sing thajil lagare makhoi sing adu na magi manaton amasung khongbi dagi chikpa horaki asum chiklak panau mayai da lin animak phangjin nei madugi matung da munkar na kirlak tuna mangon da hanau haijakriba hangkhribo hang adumak hangi wahang khuding makki paw khom da mahang na ai khangde haina khummi mahaki paw khom tarba matung da mai gi sajai aduna kanna phuba maram dagi kabar masa pumba da mairik sing na pumlang langi matung da mangon da hai mathaklam de yengkhatlu mahang na yengkhatpa matam da jannat ki thong sing hangdok tuna leibo ui farista sing hai Allah gi dushman karigum nahang na Allah taala gi hukum sing illam labadi masin nangi leifam oiram gadaban Allah gi rasul sallallahu alaihi wasallam na habirami Allah gi kasam matam madu mahang na cinta tau gadaba adu tamduna thokla roi dozakh ki thong hangdok lagani aduga farista na hayrakan Allah gi dushman hojikti masi nangi leifam oirabani masi nahang na Allah gi yathang ilakhidaba adugi phalni masi gi matung dau kabar aduda jahannam gi thong humpu tara hangdokani madugi asab nungsit amasung maikhu qiyamat faw lakani hadis ki imam singna hadis asi singnaba khar phongdoki adu moirmak atopa hadis kaya muknasu hadis asibu tait toba thengnai maru oina masi hazrat bara bin azib amasung hazrat abu hurairah radhiyallahu anhu gi riwayat sing masi miskat sharif ki kitabul janaza amasung babu isbate azabil qabr da yawi masi gi artha yang bining labadi mazahir haqta uba fangari hai khri wafam sing asi yam akan ba ama oibana matam khudimakt masi gi wakhal thamgadabani hadis kayamakta thodok sing asigi maramda palli
पुनमक असे अल्लाह के चुमलब विचार अदुगी मखाद पीब अजाबनी मरमदी मियोइब जाति बु दुनिया सुपनगी अल्लाह की इबादत तौनबगिदमक थारखिबनी अदुग मसीमसु खंगहनबिरबनी मदुदी पुंसीगी मतम खर पीनबिरिब असि अल्लाह न मियोइबदौ पीनबिखिबा खुदोल मयाम अदुगी महुत्तौ करम करम अफब थबक तौरकपगे हाइब असि येंगनबगिदमक्तनी मान मान तौरकप अदुगी फल खंगहनबगिदमक्त सिहल्लिबनी मतिंग मगुन लैरब मपुम हाकी खुत्तौ संसार पुमनमकी शासन लई महाक्ति पोट अमसुंग थबक खुदिमक्ता शक्ति लई महाक्न सीबा अमसुंग हिंगबा अनिमकबु सेमबी मसी नखोइगी मनुंगदगी कनाना हेन अफब अमल तौबगे हाइबगी चांगयंग तौनबगिदमक्तनी दुनिया असि परीक्षा थाफमनी अदुग जिन्नात अमसुंग इंसान अनिमक अल्लाह न पांबा नियम अदुगी मतुंग इन्ना इबादत तौनबगिदमक सेम खरबनी दुनिया के हराव नुंगाइब अमसुंग अपाम नुंसी मयाम असि इबादत की मतेंग ओइनबगिदमक तंगाई फदब थाक अदु फावबत कानब लौनबगिदमक पीनबिरखिबनी तंगाई फदब सिजन नखरब मतुंग लेमहौबसिंग अदुना आखिरत इसागे कानबगिदमक अल्लाह ताला के खजाना द जमा तौसिनगदबनी अदुबो अखोइना थौसादबदगी अखोइबो दुनिया द करिगिदमक थारकलिबनो माल सान चिंब कानब याब मचाक मयाम असि करिगिदमक पिरखिबनो हाइब असिबु काउथोकलग ककंगाउनदुना लैरिब असि कयाद लानख्रब अमसुंग कयाद पंख्रबनो यामना निंगम लोइदब वाफमदे अहिंग नुंगथिलद अवाब कया मायोकनदुना इसागिदमक खर्च तौब फावद पामुजेदुना पैसिल्लिब लंथुम मयाम असि मीगिदमक थादोकलमलग खुद इहांग हांग हनखिब मतम अदुद करी ओइगनी मतम मदुदनी खांगम लोइदब मैचाक अमा ओइगदौरिब अखोइद लौसिंग खजिक्तंग फाव याव ओइरबदी अचिक मफम अमद फमदुना खंथफम थोकपनी मदुदी करिगुंब तांजा असि मक्तद सीब तारबदी ऐ करी ओइगनी अमसुंग कुमजा कयादगी पैसिलकलिब मयाम असिना करी ओइहौगनी नुंसिरबे चिलनावसिंग असि भावत खंगमिनरसि सीबगी मतंगदा अंगक थौदोक खरमसु सेमजरखिगे अल्लाह हमसुंग हाके मुसीब रसूल सल्लल्लाहु अलैहि वसल्लम की अपाम पुंसी से लेनब कन्न होनमिनसि।